Mamang tha November gi tang kundagi hokiba FIFA World Cup lisingani kunithoi gi final match ngasi numidang pung nipan makai tabada anirak hanna cup asigi winner oikraba Argentina amadi France ani gi marakta Qatar gi Lusail Stadium da lamba thenaduna cup asigi maraibak leblagani World Cup asida Argentina amadi France ani na puna match taruk sanakhiba gi manungda match manga mai pak pangam khibani cup asigi sanakiba semi final match ta maithi horuba Croatia amadi Morocco team ani gi marakta ngarang Khalifa International Stadium da sanakiba match ta Croatia na Morocco bu goal ani amada maithiba piramduna World Cup asigi ahumsuba fida phangkibani lisingani kunithoi gi World Cup asigi damakta team kunthani thoina Qatar gi city manga da tongan venue nipan da ngasi sanagadoriba final match asi thadana punna match humbomdoi sanaki handak pangthokliba FIFA World Cup lisingani kunithoi asigi winner oigadoriba team na golden trophy gi mathakta sale oina $1 million nifunithoi Indian currency da lupa crore chahum nifumari aduga runners up team na $1 million kunthra Indian currency da lupa crore chani nifumanga fangani hana report tawri loina na ahumsuba position takraba Croatia gi team na $1 million kuntaret Indian currency da lupa crore chani kun aduga mari suba position takraba Morocco gi team na $1 million kun manga fangduna Indian currency da lupa crore chani subna mari gi mana fangani hari ngasi numidang pung nipan makai da sanagadoriba final match asigi damak Manipur lengakna kangan kibigi matungina miyam punna yengba yanaba tongan ba mafamda thaurang packet kibiga loina match asiga mari lenana kendra kharada miyam gi mihut karana akanna thaurang lokutuna miyam da lautokhiba laikrabni kumja lising ani ga tarni pandagi hauna sangai amadi imoinu e-rickshaw chamaga nifuna imphal amadi masigi akoibada miyamgi seba tawduna lakhiba amadi hariba loop ani asina makhatana amukai hena miyamgi seba tawnaba pandamda ngasi thangibangi khoyathong pukri achoba manakta leiba community hall da punduna mifam ama pangthokre sangai amadi imoinu e-rickshaw na sinduna pangthokiba thoram aduda saruk yakiba thangiban United Club ki president Pratap Lesang themna hakibada Jun 19 gi ningsing khubam oiriba kekrupata chahi kudingi pangthokpa Jun 19 ningsing tharungi mangoinana chitok chendoknabagi organization tangsilakle matam amada mafam asida lu nana thamnaba organization kya tholoknamlabasu ngasidi miyam punna thabak tawsi haibada tangsilakle sangai amadi imoinu e-rickshaw na covid ki chiraba matamda miyamgi seba tawduna lakhi makhatana miyamgi seba tawba ngamnaba ekoi punna honamigna khisi haina phungdoki Hojik leibaki watuk sari meda leibe wani aduga indera matam da ke group wa June drive and the single bit of organization late museum simem clearly ta yimyo numito da time United low give role se quite a job role ne ko mayam ko da respect hagat bi mas time United da to ini so na pirak ba ko men wings na pirak ba chok ba sapu mo ne as singum ba so ba ko da bibi da ise ko ki unity bi ne ngasi di time United to bi da I wa le ha da di o to ini so da I bibi wona ko ni da ko matam da ko lai ko no do na ta Ngasigi thoromadu da saruk yakibi e-rickshaw thobi thokchomongbi santibilana lamdam asida nupi oibi kyana thabak sufam nompham khangdabadagi kangauna duna leiba kya yauri matamna olakpagi matungina nupi oibi singna sinfam khara khakta da thabak tawgadabni haiba matam adu oidre lam asida thabak tawduna ngasidi sandan lambi ema oiba ngamle nupi oibi kyana ngasi lamdam asida e-rickshaw thauduna ijat leina hingba asigumna sufam nompham khangdraba nupi singna tholoktuna thabak tawmunasi haiba wafam phongdoki aiju wakalaman sada phorokpadagi palising kungani thoi thamaga loba yani na takirakpadagi aije atupa mingondagi masi puraga ai paisa je ai deposit tawjaraga loan je lojabane gari ai kuta pamne mate adudagi ai hotna jaraga mi paisa ju sitimi sinmaju bai thokre adumai tawdana ai mungje ai gari thawjaraga ai mungje kujarapani aduga ai khoina sum lambi chapa matamda yamna aingondagi hena wa ba haitare sum ubada so sum ngajadi aduga Manipur da leiriba sufam nongkong khangdadana nupi oibisingna magi mung manung ubongamdadana leiriba kangbu singje to kamai tawna gari se lauraga thawna bagi mawongdo khangam da belairaga su aikoi hana thawriba aikoi sinau singa unabiraga tanabiraga kamai tawna lawgadagi aduga akoi kamai tawjiga habado khanan naina baje akoi pamjai aduna Manipur da leiriba sufam nong khangdraba sinau loina lakbiraga akoi punna thawminasi akoi sufam nongom leite kai dokdoino na sum laithokpado akoi leibiganu na haina akoi haijari BM Memorial Trust Porawina Athletic Association Manipur gi meeting makhada taranithoi suba state cross country athletic championship lisingani kunithoi tha asigi tang kun mathoi gi ayuk pung nipan tabada Porawida pangtholagani haina trust asigi secretary Sorokhaiba Maipaksarana phongdrokli tongan ba category kya thokna lamjel pangthoktuna athoi hen taraklaba sanarosingda mana mathum pigdori BM Memorial Trust Porawina sinduna pangthokadoriba championship asida Citizen Welfare Club Nungoi Awanglekai amsung Porabi Rising Star Club
Paurabina Mateng Pangani Hari under 16 amasung nupa nupi amadi nupi open category haina pangthok kadaba thorom asi gi mana matum numin asimakta da yengthok pagalona lamdam asigi chahi mudra helaba ahal laman singda ningtham kudol tamgadori wa thorom asida khwai punabona saruk yabiyo haina appeal tarukle लाकदौरिबा होस्ट कंट्री असिदा आइगी बाबा अनीसना आन तिनरंबा अहन मयाम अमा अदिगी लकाइगी इंगदम तागी इंग काजिदा कोई ngamjaba mateng khara khara do oiragasu koina pinanaba haidana koigi ahan jingdugi mi kutha amani fuma koi kamban amamam dasu inga matamda mateng oinanaba haina koi daski maikai degi simaga pijagani lakadoriba host country da participate tawgadoriba on manipur gi player kudimak numit asida moigi landscape program amsu koi fajana mong tana koi sinjari ari basida ida koigi player singina numit tu da लागा फॉर्म थाजा लगा तो पार्टिसिपेट तौबे यागनी हाइबसिंदा ई मयाम मसम फंजे ngasi nomogi oiba khongchata prime minister Narendra Modi ngasi awang nongpoki Meghalaya amadi Tripura da chatuna lupa crore lising taruk ka chanipan henbagi project sing sangaba amadi uyung sing tamgadori hairiba project sing asida housing lambi thong low singu telecom IT tourism amasung hospitality yauna tongan tongan ba sector ka yauri ngasi ayuki pung 13 makhai tabada Silong da miyamgi oiba thorom amada tongan tongan ba project sing sangaba ga loina na uyung tamki matung tarakpa pung 2:45 tabada Tripura gi Agartala da pangthokadaba miyamgi oiba thorom amada mahakna project ya sangaba amadi uyung tamgani Silong da pangthokkiba North Eastern Council gi Golden Jubilee celebration da saruk yakhi loina na lupa crore lising ani ga samri yankai rongi oigadaba tongan tongan ba project sing sangaba amadi uyung tamki ngasi numidang waram Tripura gi Agartala da pangthokadaba miyam tinba thorom amada lupa crore lising mari chahum yankai rongi oigadaba moru oiba thoksil kya sangagadori amasung project kya amagina uyung tamgadori mipung kudimakta masagi oiba yum ama pinaba Pradhan Mantri Awas Yojana Urban amasung Pradhan Mantri Awas Yojana Rural gi makhada beneficiary singi damak griha pravesh thorom hongdokani hairiba yum sing asi lupa crore lising ahum chamri hena changna sadana beneficiaries lakh ani hena konsile hairi ngasi gi khongchada duga mari lenana prime minister na Agartala bypass national highway number 9 paktok chakthopagi project sangagani loina PMGSY phase 3 gi makhada kilometer chani kuntra hena sangba lambi kuntra ni thoi amasung kilometer changwa gani phu hena sangba lambi chama ga trani thoi phagat hanbagi damuk urep uyung tamgani hari Assam gi Manohari Gold haina khangnaba chamana kilogram amada lupa lakh amaga lising 15 da auction tokre hari mediana court tobugi matungina apar Assam gi Manohari tea state putokpa chamana makalasi Hyderabad ki Nilofer cafe da chahi asidagi phangani hari panba yabadi hariba chamana asi haukiba chahi manga dagi Assam gi premium chamana ama oina mukok thongdra lakibani Manohari tea state ki managing director Ranjan Lohiyana hariba chamana makalsida hakchang da makal kya gi kanaba piba macha kya yauri hari Assam gi BJP MP Pavitra Maghiritana Indiana cha sibu miyamna yumthong kuding da pamna thaknaba asi yenglaga Assam gi chamana bo national drink oina lautoknaba hojik chathriba Rajya Sabha da pukatkibani loinana cha bagan da tabuk suri basingi damuk yenglaga akhanaba package sama semnaba wafum house da pukatkibani MLA ama oirabdi mahaki kendra dugi miyambu nungaina thamnaba honaba haibasi mathongni miyamna MLA unaba lakadaba natte MLA na mahaki kendra gi miyambu unaba chatuna makoi gi leitalaira awarpa tanagadabani haina langthapal kendra gi MLA karam samna phongdokre ngasi maren khongda leiba MLA gi yumda lamdam masida masana masagi thabuk sujudna miyoi kya thabuk piriba entrepreneur taramatoida anirak suba phase gi oina youth development council na sendoi yaudna sel gi tingbang pibigi tharumda wafum asi MLA na phongdokibani MLA na makha taraduna ngasi fawda miyam gi chakthung amadi local area development fund gi senfam miyam da kosinaduna lagli masagi senfam naina thabuk sujariba entrepreneur sing hanbalaitana mating pangduna lagli youth development council langthabal gi makhada kendra sigi hojik fawda entrepreneur chamga kuntra treta sendoi yaudna senthang pithaduna inkalakliba thabukta chilau thidaba na sangi pungning thogatli ngasi entrepreneur taramatoida thadekiba senthang adu tha khudingi tangkak naina sengatpa lorba matung ani suba phase ki oina senthang pitokhi
पैसासी मचित मचित लिसिंग अमम हलकपनिना थादरिबा वर्किंग कैपिटल पैसादु अदु मोइगी वर्किंग कैपिटल ओइहौरे अदुगा हलैबदुना प्रॉफिट तुना पैसासी सिंग मोइना तौबनिना मोइदि अवाबा लैता मोइना दिमांग चिंगगा मोइना याम आइडियल ओइना थबक तौरपा अदुगा मोइगी डाइट खंगना थबक तौरपदुना मरम ओइदना होजिक लमदमाल केंद्रदा मी सामगा कुंट्रा तरेटकी माइ पाना थबक चथरे अदुना यूथ डेवलपमेंट काउंसिल ना सिलगा थबक सिया माइ पाना चथरी मयामसिना पिखलकपसिना अखोइना कलेक्शन तौरगा मी से मतंग पिरपने अदुना सिलि लागिबा नारोलसिन सिगी इंटरेस्ट होजिकसे अचौबा फार्म अमा अखोइना मोइदा सिनबगी तंजा होजिक लाए अखोइ चौखटपा लमदम अमा चौखटपा जगा अमा ओइनना होनबा कांदा आइगी रेस्पॉन्सिबिलिटी से अखोइना काउथोकपा यादे हौकिबा पुंग कुनमरीदा इंडियादा नौना मियोय चामगा हुमुद्रानिथोय कोविड पॉजिटिव ओइबा थेनकी लाइना असिना मरम ओइरगा सुपनगी मियोय अमा लैकिदे फगलपगी चांग चादा 94.9 लेंगदना लेरी अपुनबा कन्फर्म केसना कोटी मरी लाख 93,95,558 सु यौक्रे एक्टिव केस मसिंग हंथरतुना 3,452 लेख्रे लाइना असिना मरम ओइरगा लेकिदबा अपुनबा मिगी मसिंग लाख 5,19,752 सुक्रे लाइना असिदगी नाबा फदुना डिस्चार्ज तौकिबा मिगी मसिंगना कोटी मरी लाख 94,19,719 सुक्रे लाइना असिदगी ngathoknaba बेसिन कापथोकिबा अपुनबा मिगी मसिंगना कोटी चनी कुनगा लिसिंग कुंट्रा 730 हेनख्रे मालेमगी ओइना कोविड लाइचना ख्वाइदिगी हेना सोहरलबा लेबाकसिंगी मनुंगदा यूएस ना अहानबा इंडियाना अनिसुबदा अमदी फ्रांस ना अहुमसुबदा लेरी अवांग नोंपोक स्टेट की ओइना असम ना अहानबा मिजोराम ना अनिसुबा अमदी मणिपुर ना अहुमसुबदा लेरी